lebaksigi president pung ama sumna address to kiba matam das manipur haibu wahi si supan palamdre haibu wafam phungdu lebasi de kamai yembe oja president is I koi de ma se dum mamang de ge dum pandana lak wa se dum thengna ra bane duna awang na pocket development gi plan singi madang the president mumuna ngajang keno singtha kre haibu pot de manipur am te yaw de hoi adari da apun bagi pot am khak awang no bokyo na thadar kiba senpham sing haibu di koi gi lambi sem bagi national highway sem by the kilometer kaya no lising 7,000 kilometers sem bagi pot am khak adum khak yawi madai da manipur khra yarong gadra adum manipur gi lambi national highway sing sudum ngasi faw da dum thijana keno to u te da magi statement sing da khoi maroi na north india aduga north east india sing si neglect torole ramba aduga akhana ba saru khra gata da development toroga mayam punna torom da pot adu ngasi di punna ngasi gi tauna ba awang no bok to focus tawe have wapam sing adum yawi ngrang ma thang podako aro en akhana ba mieng chang gani highway stay khoi manipur gi pot si yawde maji huji masina ta ko di khoi ji thoi ba conflict crisis hai tare masi posi furup kanglup ani de inthoga madugi oiba potu da sagat laga leibra masi government of india na taga state government ka kemta mari lena da buduna khan buduna maram warakanda masi ki posi da neglect to potu mapan tholok pot hai tare ko masi hena tholok pone lawe ana swais ta ne koina I 1949 the Indian Union the merged toroga later kan the India gi sanariba constitution si machine pullaga koi pumba leibane hana koina thajaraga dum leiba adubu nakal marom da haib tare anti manipur sagat pa amadi sagana honariba singna Indian constitution gi wahan to oibadi khak yaroi haiba se koina masi ningjamum to e maram dinga si de koina ngasai gi maikhum je kuki haiba puru kanglup si gi maikhum upagana tawriba koi separate administration anti manipur atra anti manipuri sagat pa haiba se mitai sagat pa haiba se masi anti Indian pani madugi reflection duni koi nuji separate administration na tanba phangba uriba koi refugees sing natraga separate administration talibada mateng pangiba narco terrorists sing natraga na koi illegal immigrants kind haiba singi kholaw singji haibada kasu haiman batholoi ne thamjaninge maramdi mase ekhoina makhoi se 22/4/1957 adagi 7/7/1959 aduga 22/1966 ta makhoi gi oiba potse cookie gi relief oiba fund mogi kaino hai tari producing gi hai tare ko masi under memo number P3/3/66 of finance ministry of government of home affairs government of Indiana madu kuki gi da state government of manipur gi khuthang da moi sumaina yohlen tawi adubu makhoi si 1933 da makhoi gi kaino si yung kun khak magoi gi par enam da lupa taruk hai tari jahim gi thiraga naga gi kaino sing da sumain trogal leram bani na khoi sumain larik sing da thengna yawi madai da naga hana hujik hairakpani matam dus naga haibje leibina teko koina haijening ise aduna sumbasida koi si tasengna haigadi koi singi marakta singsiap thanarakpa mayam ama koki ge maikhum upaga gyan men ta dana law khongliba singduna mana tawne poktring haidagi haitare koi tasengna puwari leijaba iramdam asi ngasi lengak kaino si lehan ban ta lehan da bosi makhoi khuta leibai type ta chatharak pot khoi ngasi uri maram di lengak se huji khoi gi suspended animation aro article 356% rule leiba manung da president na khoi sumaina president loiba manipur gi ju khoi si tawnaba si sumaina sem sari habase manung da tawba mayam deram gani khoi border fencing gi matang ama matang ari gusi anoba RCC gi lambi thawar bu mu thing ya ka ta na si tawju bo nan thokre ko sumba mayam lei posi da kitang address tawboda sigi na haiga do wa taning do mayam tawbu singa si pirak na masigi posida ekhoina ekhoi Indian ne na hojik lei busing se kayum kana sometimes we do also feel somewhat kai haitare ekhoi ji Indian nadra boy ekhoi tongana ekhoi gi kaino amada khallaga lei na mayam na haiba potse masigi potse ekhoi na ngasi thengnaraga lai discrimination mayam am face tawi atoba metropolitan cities sing da ekhoi gi satra sing na doni jathok ko haiba se mai yam sengan brain na khallenga rangi ma thamak to wapam mamang du yaw de nam to ri jung yaw dan ne ko aduna sei sei ekhoi praja miyam activist le ekhoi chokol CSO mayam na asidi wajari ba tori ba chongi myam je waiku pu bigi da makta yong wi ko la kappe do adi type ta tar bra na khalle aduna taseng na har ga di khoi tingkhang na han ga damni ka na hai su lai aduna sumbo poching je khoi na masi khan ba mathau tai adu bu ngasi de khoi na ngasi manipur da toiba conflict crisis sina khoi masi ware hai ba ta ga ju every cloud has a shining silver lining and a high report ko aduna there is some good in every bad situation and a high by ko English ki quote se ko training jengba mathau tai aduna ko ta sengna cookie refugees kangu sing cookie mai kum upi bo or illegal immigrants sing dai na haining ba se ma ko dinga sai na hijack riba cookie relief fund taroga
under ngasai Ministry of Finance Ministry gi Home Affairs ki makar government India makada lak dunina makoina ngasi khonari ba mayam sing do tahuningde don't bite the hand that fits you haiba pot se makoida ningjeng haninge maramdi ekoina kaino masigi meaning di coins mai thengnai do not act against people who support you haibane maramdi makoi gi changjafam leidra da government of India union government Manipur government na makoi ji refugee gi status ta pira ganda ngasi di 1949 da India da Manipur na master work su Manipur changjala ko makoi se 1957 dagi hauna ikoi dina maduragi adu mateng pangaga makoi si sumaina lakibane se makoi kawum thokte haibado ismain thamjaninge amna chumba sigi maraksida chumba moina tholiba mayam dan maram warakanda kogi president of India gi adung speech ta su koi chumba yengthina ba yakhai thingai ba tawusina maram warakanda maduda tasengna hariga di yamna handaba thak amada adung furu kanglu refugee mayam na on badagi yaudribra haiba so question nama layena ismain thamjake yam phasaba phumni kogi lebak to si chak liba mai si president khangdrabra haibuduni mayamna khanari basi